ꯑꯩꯈꯣꯏꯗꯤ ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩꯕꯅꯤꯅꯅꯦ ꯔꯥꯁꯤꯗꯤ ꯋꯥꯠꯇꯦꯕ ꯁꯨꯝ ꯄꯪꯂꯩ ꯃꯨꯔꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ये सब क्या देखना पड़ रहा है मोमो प्लेट मयाम ममांग थमगा फम फमना जिंगरा खांगी जो बुला जो 나신 도범네, 내가 도범네. 사실 부자연 빠르고 많은 보라색아 이걸 먹고 그래서 전부가 비싼이 오고. हेलो मैम आई हुजिसे लोइसना लोरे कईगिना हाबदा इसे हुजिसे हनुमान खुरम्बा चलुगे तोइनेबको मैम अदुदगी इसे लोइसना लोरे अदो हचंग बरसे कुचुजे मुंगबसिनाने ngawna batay salasu dum wawre kamai toino khande phajabam khande toisu dum kedaba jadabadina kesale ado asigi achamba phi se oina dum sele lai khurambani na do ai hanuman se mayam mandir da phajana ambo khuramdri bako khoi siga nakna leraso ise ambo nomo khuramge na su khalude daga dum photo bai krang dadi mobile ubadi sum ningje bako ado ai ngasi je mandir da amtang chalaga khuramge toini khoi mayam ade imanabi sing inaubi sing tawraga mayam chanaba tawrasi do kamai tawbudo मैम सूम वीडियो से मखाता सूम येंबियो अखोजे थोगले ए चनबगी दुकान दगी कैंडल करिगांग लौरिनेबको दो अखोजे तोइजे सिदा लेरे चरुना दे इमानबी दे इनाउ पिपिचाने आई बाबलीने अखोजे गाड़ी होम द चतोइनेबको दो आई तोमदा तौरनी मै अनि अनि तौर तोंगनेबको अदो नगीदा अखोगी खुंचंग मनाक्तनेबको मैम हादी सरोकी अखोगी मेन सरोक चेली दुगी दुम उबनेबा तो होजी चनबा तौरनीबको मैम दो आई हैरुक लेद्रि हैरुक से काशीपुर चलगा लेदोइनी मैम चलसे दो आई होजी काशीपुर यौरे काशीपुर अखोई पुन्ना लाकमिनारे दो आई हैरुक लेगे तौरिनेबा दो इनाउ फानी खसु फंगनरे मोइगसु सुमारी सानरे दुगा लफोइसिसु क्याम वारी लफोइसे फजबा अमफो लेते मैम उसिना आई लफोय अमदी कोइथी थीरगा को लौरेबको अदुगा गी एप्पल गा लौरे अदुगा जुबी अखोइगी मकु खोगा जब जुबी दो अदुदो अमगा लौरे अहुम सुवले अदुगा मैम सि लौबो लोरगा हुजि मफम दो यौरगा मु येंहलागे बको मैम हनुमान मंदिर यौरे सिदा को बादरी सिदा लेरे चले लागा वाउला नाइस इवानी जे कलर पे मत जाए अनि सिदा लेरे अजि खरमनी हैरुसे लेरक पता ngai बनिना इसिंग द चामथोके नंग इसिंग दो आई ला जेगा याम तांगना फंगजावनी अमगा ट्राक जा दो मैम हुजे अखोय मंदिर द चंगनी मंदिर द चंगागा अखोयना पुरकपा हैरुक सिंगदो अदुदो पिसलगने मोइना हाइबा मोइगी बाल्थिन द मोइ इसिंग लेरमेबको दुगो दुम चाम मोइना दुगो दो हुजि चामगे तविनी सत्य कनीबा चेक करे थरा जाले काकू हाँ बाबा बोलो सॉरी को दिलाओ ना हाँ सॉरी पूरी प्लेट दो ना हाँ दूंगा बड़ा ला दूँ ना छोटा ला बुलाई yang macam kalau थोड़ा बड़ा वाला macam kayak gitu macam kalau lagi lagi ꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯍꯩꯔꯨꯛꯁꯦ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ ꯃꯥꯏ ꯊꯣꯛꯄꯀꯣ ꯄ꯭ꯂꯦꯠꯇ ꯑꯗꯨꯝ ꯍꯥꯞꯅꯔꯦ ꯑꯗꯨꯒ ꯍꯥꯞꯄꯒ ꯍꯧꯖꯤꯛ ꯀꯠꯂꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯕꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯊꯥꯡꯖ ꯑꯣꯏꯕꯅꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍनुमान ꯈꯨꯔꯨꯝꯕꯁꯦ ꯍनुमान ꯆꯥꯂꯤꯁꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍनुमान ꯈꯨꯔꯨꯝꯕꯁꯦ ꯂꯩꯄꯥꯛ ꯄꯣꯛꯄꯁꯨ ꯐꯩ ꯑꯗꯨꯒ ꯂꯩꯄꯥꯛ ꯄꯣꯛꯄꯁꯤꯅ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕ ꯑꯗꯨꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯨꯔꯨꯝꯕꯁꯤꯁꯨ ꯐꯩꯌꯦꯕ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯈꯨꯔꯨꯝꯒꯦꯅ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯔꯨꯛꯁꯦ ꯀꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯥꯏ ꯊꯣꯛꯄ ꯀꯦꯟꯗꯜ ꯑꯗꯨꯗꯒꯤꯗꯤ ꯑꯒꯣꯔ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯈꯨꯔꯨꯝꯅꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯄꯟꯗꯤꯠꯁꯤꯅꯅꯦ ꯍनुमान ꯆꯥꯂꯤꯁꯥ ꯄꯥꯎ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯁꯦ ꯈꯨꯔꯨꯝꯗ꯭ꯔꯤꯑꯕ ꯑꯗꯣ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤꯕꯅꯤ나 ꯑꯩ ꯄꯥꯈꯤꯔꯣꯏꯅꯀꯣ ꯑꯗꯣ ꯃꯣꯏꯗ ꯌꯦꯡꯍꯜꯂꯦ ꯑꯗꯣ ꯍꯤꯟꯗꯤ ꯃꯌꯦꯛꯅ ꯂꯣꯏꯅ ꯏꯌꯦ ꯑꯗꯨꯒ ꯋꯥꯔꯗ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯐꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯂꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯑꯩ ꯇꯧꯔꯤꯅꯤ ꯃꯣꯏꯗꯤ ꯄꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯄꯥꯈꯠꯂꯤꯉꯩꯗ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤꯗ ꯀꯦꯟꯗꯜ ꯈꯠꯂꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯔ ꯈꯔ ꯂꯥꯛꯏ ꯑꯩꯈꯣꯏ ꯕꯣꯗꯤ ꯒꯥꯔꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯟꯃꯤꯟꯅꯕ ꯏꯅꯥꯎꯄꯥꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯠꯄ ꯖꯨꯕꯤꯗꯣ ꯑꯩꯈꯣꯏꯒꯤ
ꯍꯅꯨꯃꯥꯟꯒꯤ ꯃꯈꯣꯡꯗ ꯍꯥꯏꯗꯤ ꯆꯣꯔꯣꯟꯗ ꯀꯠꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤ ꯎꯕꯗ ꯃꯣꯏ ꯃꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯄꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯑꯩꯁꯨ ꯄꯥꯕ ꯌꯥꯎꯔꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯦꯛꯁꯦ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯌꯥꯎꯔꯣꯏꯑꯕꯀꯣ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥꯁꯦ ꯍꯥꯏꯗꯤ ꯂꯠꯄꯁꯨ ꯌꯥꯗꯦꯕ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯄꯥꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯂꯠꯄ ꯇꯥꯔꯒꯗꯤ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯂꯦꯞꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯤꯡꯖꯈꯤꯕꯗꯣ ꯊꯨꯡꯉꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯗꯣꯆꯥꯆꯧꯕꯤꯅꯁꯨ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯈꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯄꯥꯈꯠꯂꯒꯀꯣ ꯃꯔꯣꯟ ꯋꯥꯔꯗ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩ ꯀꯤꯗꯅ ꯄꯥꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯄꯥꯔꯒ ꯃꯔꯣꯟ ꯈꯪꯗꯦꯅꯦ ꯆꯦꯗ ꯄꯤꯌꯨ ꯀꯌꯥꯝ ꯆꯥꯎꯔꯅꯣ ꯃꯣꯏꯅ ꯆꯥꯎꯔ ꯌꯨꯇꯨꯕꯇ ꯇꯧꯅꯣꯕ ꯅꯪ ꯌꯨꯇꯨꯕꯇ ꯇꯧꯅꯣꯕ ꯍꯥꯏꯁꯤꯅꯦꯕ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯄ꯭ꯔꯁꯥꯗ ꯂꯧꯔꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤꯗꯨꯅꯦ ꯃꯥ ꯂꯧ ꯂꯩꯔꯒ ꯃꯥꯏꯗꯨ ꯑꯗꯨꯗꯤ ꯄꯤꯔꯣꯅ ꯄꯨꯡꯁꯪꯇꯪ ꯄꯤꯔꯛꯑꯣ ꯄꯤꯔꯣꯔꯥ ꯂꯣꯏ ꯄꯨꯝꯅꯃꯛ ꯅꯪꯇꯪ ꯅꯠꯇꯦ ꯅꯪ ꯅꯇꯣꯝꯗꯩ ꯄꯤꯖꯕ꯭ꯔꯥꯅꯦ ꯅꯇꯣꯝꯗꯩ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯩꯁꯨ ꯑꯩꯗꯤ ꯌꯥꯎꯗꯕꯅꯤꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ ꯕꯦꯁ ꯇꯧꯕꯗ ꯄꯩꯁꯥ ꯇꯧꯔꯨꯕꯗ ꯍꯥꯏꯔꯨꯅꯦ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯑꯩ ꯈꯨꯃꯨꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯐꯣꯇꯣ ꯅꯝꯕꯤ ꯐꯣꯇꯣ ꯅꯪ ꯅꯩꯕꯅꯤ ꯉꯧꯏꯅꯦ ꯑꯩꯅ ꯉꯧꯔꯤꯕ꯭ꯔꯥ ꯍꯣꯏ ꯆꯦꯟꯕ ꯀꯃꯥꯏꯅ ꯉꯧꯔꯤꯅꯦ ꯑꯆꯦꯟꯕ ꯅꯣꯏ ꯀꯃꯥꯏꯅ ꯂꯥꯎꯅꯔꯗꯤ ꯆꯦꯟꯗꯕꯩ ꯀꯃꯥꯏꯅ ꯉꯧꯔꯤꯅꯦ ꯍꯥ ꯋꯥꯎ ꯕꯨꯂꯥ ꯐꯖꯕꯅ ꯃꯨꯔꯁꯨ ꯌꯦꯡꯉꯨꯅ ꯑꯩꯈꯣꯏꯗꯤ ꯃꯨꯔꯁꯨ ꯔꯥꯁꯤ ꯂꯩꯕꯅꯤꯅꯅꯦ ꯔꯥꯁꯤꯗꯤ ꯋꯥꯠꯇꯦꯕ ꯁꯨꯝ ꯇꯧꯂꯩ ꯃꯨꯔꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ये सब क्या देखना पड़ रहा है अच्छा है मैं अंधा हूँ ꯑꯉꯧꯕ ꯅꯣꯏꯗꯤ ꯃꯨꯔꯗꯤ ꯌꯥꯝ ꯊꯤꯔꯝꯒꯅꯤꯕꯣ ꯉꯧꯔꯝꯃꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣꯕꯁꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯨꯔꯕꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯁꯤꯗꯤ ꯁꯨꯡꯀꯪ ꯀꯪꯗꯦꯕ ꯑꯗꯨꯝ ꯇꯣꯞ ꯇꯥ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯄ꯭ꯔꯁꯥꯗꯤ ꯂꯧꯅꯔꯤꯅꯦ ꯍꯜꯂꯦ ꯃꯣꯏ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯆꯥꯏꯁꯤꯁꯨ ꯌꯦꯡꯉꯨ ꯂꯨꯗꯨ ꯆꯥꯔꯤ ꯆꯠꯂꯁꯤ ꯑꯥꯗ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯨꯝꯁꯦ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣꯝ ꯆꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯁꯦ ꯁꯨꯞ ꯊꯛꯀꯅꯤ ꯍꯥꯏꯔꯣ ꯁꯨꯞ ꯊꯛꯏꯅꯤꯗꯣ ꯁꯨꯞꯅꯤꯅ ꯐꯔꯤꯗꯣ ꯃꯣꯃꯣꯗꯣ ꯐꯠꯇꯦꯅꯦ ꯂꯩ ꯈꯨꯔꯨꯝ ꯂꯥꯛꯀꯅꯤ ꯁꯤꯅꯤ ꯁꯨꯞ ꯊꯛꯀꯦ ꯍꯥꯏꯔꯣ ꯀꯩꯗꯧ ꯂꯣꯏꯔꯦꯗꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯦ ꯑꯩꯁꯨ ꯃꯦꯔꯥꯃꯦꯁ ꯉꯁꯤꯗꯤꯅ ꯉꯁꯤ ꯅꯨꯡꯗꯥꯡ ꯀꯥꯏꯗꯣꯏꯅꯤ ꯖꯤꯟꯅ ꯀꯥꯏꯕ꯭ꯔꯣ ꯉꯥꯅ ꯀꯥꯏꯗꯣꯏꯅꯤ ꯗꯦꯁꯥꯅ ꯀꯥꯏꯔꯁꯨ ꯌꯥꯏ ꯖꯦꯔꯨꯝꯅ ꯀꯥꯏꯔꯨꯗꯣꯏꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯖꯦꯔꯨꯝ ꯆꯥꯔꯨꯗꯣꯏꯁꯤꯗꯤ ꯑꯩꯒꯤꯗꯩ ꯂꯥꯎꯅ ꯂꯩꯅꯨ ꯆꯥꯔꯣ ꯀꯩꯅꯣ ꯊꯦꯡꯉꯦ ꯆꯥꯕꯗ ꯂꯥꯎꯅ ꯂꯩꯔꯦ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯃꯤ ꯚꯤꯔꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯣꯃꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯆꯜꯂꯦ ꯃꯣꯃꯣ ꯂꯥꯛꯑꯦ ꯆꯤꯀꯟ ꯃꯣꯃꯣ ꯑꯅꯤꯁꯤꯒꯤ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗ ꯄꯤꯕꯤꯔꯛꯑꯦꯕ ꯅꯪ ꯍꯧꯖꯤꯛ ꯇꯝꯅ ꯍꯥꯏꯌꯨꯅꯦ पास्ता तो बाद में पहले मोमो दो क्या है नंगा ꯅꯣꯛꯅꯤꯡꯉꯤꯕ ꯅꯪꯒꯤ ꯃꯣꯃꯣ ꯆꯥꯅꯤꯡꯃꯟꯒꯤꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗꯣ जाने मैंने ना रोल करे किधर ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯂꯨꯏꯅꯤ ꯕꯦꯁ ꯃꯣꯃꯣ ꯆꯥꯗꯣꯏꯅꯦ ꯁꯨꯞꯇꯨꯒ ꯗꯨꯅꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕ ꯂꯥꯏꯅꯤꯡꯗꯨꯒ ꯃꯥꯟꯗ꯭ꯔꯕ ꯃꯥ ꯉꯥꯡꯉꯩꯗꯣ ꯃꯊꯪ ꯆꯥ ꯂꯩꯗꯣꯏꯅꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯆꯥꯗ꯭ꯔꯤꯉꯩ ꯈꯔ ꯐꯩꯌꯦꯕ ꯑꯃ ꯃꯣꯃꯣ ꯉꯥꯏꯕꯗ ꯁꯤꯒꯗꯧꯔꯦ ꯀꯥꯏꯗ ꯂꯩ खरा चारे चारे बिंता हयें तंगाय बै चै चाथनि हयें ꯃꯥꯅ ꯑꯩ ꯆꯥꯕ ꯊꯤꯡꯂꯩ ꯌꯦꯡ हयें गे हयें तनि गेम लैबा आइ नुंगाइ ताबि ꯑꯩꯗꯤ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯃꯣꯃꯣ ꯂꯥꯝꯃꯤꯔ ꯍꯥꯏꯅ ꯋꯥꯡꯒꯤꯅꯤ ꯍꯟꯅ ꯌꯦꯡꯉꯤꯅꯦ ꯃꯣꯃꯣ ꯃꯉꯥ ꯊꯝꯗꯣꯏ ꯃꯉꯥꯒ ꯊꯝꯃꯤ ꯑꯩꯈꯣꯏ ꯆꯥꯗꯉꯩ ꯂꯦꯕ ꯃꯣꯏ ꯉꯥꯏꯕꯤꯔꯤꯅꯤ ꯌꯦꯡꯉꯨꯅꯦ ꯐꯝꯕꯗꯨꯅꯤ ꯍꯥꯏꯗꯣ ꯃꯇꯦꯛ ꯈꯛ ꯆꯥꯈꯠꯂꯒ ꯉꯥꯏ ꯂꯩꯕ कदौरागे नोगीसे नहीं हुआ क्या अभी तक थोड़ा बाकी है गरम नहीं होने से भी दे दो बुला मोमो 방학 또 ngaura bani video ta chau gari ni mamai ko ko lau khotani bo moi ngai hen ta me sibu kai dan dino ba मोमो प्लेट मया ममांग थमगा फम फमना जिंगना खांगी जे बुला इ द बिदे जंगना नेक्स्ट तंग तंग ना तुम लई
चे करो हुआ नहीं हुआ अभी तक नुआइतेदा मोमो गाइबदा वाजरबीनी तौरीसे नुपासिना हन्नबौ जेंबीदे माय मोमो पिउ पिउ हाइबदा Congratulations. Oi, magi ne harau jari ni mi to mai oi dai rame. Ai siro. Marani. Thank you. Most welcome. Thank you भैया. रोहन के बाद देने के लिए. 아용이 나 짜라. 짜로 가요. 난도 짜들어봐. 저번에 짜지나. 펌을 라 담박다. Mày không giờ là đi sụp xuống lại. Chị sụp chạy đi ngọc ra bên này. Ấy nên là hắn đi sụp chạy đi. Capital đây thay bằng cái khu học ta. Cho nên học với bạn. Han capital cái đồ. Ha bằng lòng. Tôi là free ấy nhỉ. Một đi sụp xuống làm học ta. Cha mà rồi đi nó chạy lại kia. Lúc mà em xin nông là coi tụi nhung bữa xin coi bài với mấy những sinh đó là những chắc có được bao đó ngay sẽ câu đi bữa qua từ cái này bài nè mỗi chắc chắn là ngày này mỗi để chặt lúc bây giờ mỗi chắc chắn là lấy làm bài rồi bài nè phá cái đầu bởi cái đó bài nè mai mà sao sẽ út pi ra cái nuôi mà sắc phá ra bên này nè cô mẹ em nó phá ra nè request tao giờ bên nó út chặt rồi. Có announce tao đây ấy video photo number ra đấy. Wow. Em chào rồi. Karun mga lên taray benung dah. Ấy karun mga lên taray benung là chả. À tăng vậy. Chúng buôn đi chưa? Coi kìa. Binita thế mà này. Bây giờ là karun. Mi mẹ là ấy cũng phăng được là năm phải xài cái gì cái. Chúng buôn nó cầu giấy bên ngoài mẹ gì chưa? Cây mà thiên loa rồi nè. Lisa thùng bấm nè, cái ngã sinh thùng bấm nè, cái bào thùng bấm nè, âm nhẹ nè, âm ngầu nè, Hoài thùng gì thâu đấy. hoài thùng bấm nè, hào cái đấy. Cháu bị tụi mình nó có chạy không? Cái là hay rồi nè. Chắc nhanh thôi mà có cái đi đâu vậy. Cũng bấm tiền đua ra. Bấm tiền đua ra cái là đi là cái mẹ mai cũng thật ra bị là luôn. Kun ni ngon ngata ni ni le bi. thăm đi xuống rau đi. Khi trong mà fan đó này bên Binita đi mà cha này đi. Phải chứ bây em phải là mà nó bỏ ra cái mà có cái thầm mà cái bị giá nhiều mà đi. Mình nuôi sai đấy, không dây tụi mình mà bị quan đi mà gì. Tầm đó là tăng tốc lực phải không chị? Ồ anh nè. Hoặc cứ đã quay nè. Không có ông đi phần nghề mà. À đây bằng kìa. thằng cái đi ra đây. 누가기 매야 뽀담나고 코나블로라가 손도 뭐 꼬이루시안 돌아보다 거기다서 짱우시아나 거기다서 짱이에버고 미시 자만나 거기만도 끝내 이세 장나 꽃나 떠오리니 ngahak dum nong na bani hai da na do khoi yumse pikpasidane mayam se yengo mi jaman na phamam nai dare en tawi khoi mayam se dum wari sanare moi mayam gi wari du ai dum tare aduga mayam moi yam ko mu chat tho chat na bagi thokre ba ko khoi mahum kai ba do ngai ni tawi je